Pausede yung maru iba pau khara update taujare. Election mamangda miyam na hanang ramba mamaldi yaukidre. Taragan ito sa Manipur State Assembly ki hanbat tangka ki election pang thokre. Election asida Assembly Constituency kontragan ipan ki voter ayam padik candidate singna peding ba mamal pira ka lainagre. Election asi pang thokadapan metkhani tangai rakhibada bodar amagi mamal si yam drabadal palising mangadi yaurba yai adubo. Mafam khara dadi lising tara fobo yaurba yai haina haina ke. Ngang nakhiba atuda voter sing harau naki election ki sel ngai naki atuba election ki sel pinarak pada lupa lising ani dagi hawra ka lising manga fobo oi naki masigi mamalasi voter sing na lep saba mamal oi kide candidate sing na pining ba mamal ni masida hana ngang daram ba mamandagi hantaba changda pinarak pada ningjaram ba kaibungum constituency lan na fobo makoi ki maru kya kablaki kaya yorgi haban sing bahag naki asum na election da sel piraga voter sing da sel piba asi Manipur da chanabi oina lerak pasi koiragle asigum chanabi asi fate chanabi asi miyam ki thabak taujaring tuna candidate oining basing candidate oiba ngamande election da mai factor miyam gi mihut singhasu election da tingiwa senpam hanjene da amadi mathang ki election da amuk sen na ba sel election da ba yadaba na miyam gi yai fana na ba thabak toruk pada fajana tawfam thokpa chang yauna tawna de corruption jawdrabadi thabak tawna dre corruption ki senpam su yamna wangkhadale government ki thabak amagi mamal yamna wangale lupa lakun kuntra laitrabadi thabak phangnadre masina thabak ki sel laitrabadi laik tamroka kedoroni aituna laik tambat talalle asomna election da sel jamna tinghan ba fatte khangna khangna adumak election kodenge border sin da sel yan bagi changsu asum hengalagle masina state asi sakot bathin thalle election da mai fak ba miyam gi apam ba mit oidabana miyam na ning ba thungdade masigam ba khotong cha da ba si mathang gi state election da thok tana bagi damak hausik da gi miyam gi damak leiriba organization sing na miyam da bab taminna na bahona bagal loina na karna election da selfie bagi sana biya simputat kadaki abagi pambai thiba chumle atop pau madana polling station kolom doida revolt tawdagdi parliament da thong thilagani tombe Henglep area da suspension of operation da leiba lalau lup singa Henglep AC gi BJP gi benep ka manaduna polling booth kaya capture tawdun aran bamong da namanduna miyam gi vote hukre AC gi polling station kolom da revolt tawdagdi parliament da thong thilagani ana sibusena Manipur ki President M. Tomina section wafum pangdogre. Yeram masih kemari ledan ngasi babu parada leiva party ki office da kendra sida pangthoki ba pawgi mifam amada phangna makhatara duna. Ngarang pangthoki betara gani thu chuba bidan chaba mikal gi anba face da Henglep AC ki polling booth humpu leiba gi manda polling kolom doida. BJP ki candidate amadi suda operate tawdun leiba lalawlup singka manaduna. 57 by 7 saichang 57 by 4 kunpe 57 by 16 Henglep 57 by 3 Songkong 57 by 19 57 by 21 57 by 20 57 by 28 Koki Main 57 by 30 Tumjang 5 57 by 31 Enzeng 5 57 by 29 57 by 34 57 by 36 Nalot 57 by 37 57 by 39 Molsang 57 by 41 Molfai Tamfak 57 by 42 Laika Molsau 57 by 51 Mongen 57 by 5 Lailong S 57 by 40 S Davil Amadi 57 by 52 Sote Monfi Harba Falling Put Singasida Port capture the Wamadi Namanduna Put Datanba Niwikaran Hanjin Bot Tata Bagi Tabaksa Tagibani Aire Mana makatan hai hause ekoi gilam dam masi da pang thokliba mikal gi mawng asi election la natragana selection la abigi singna ba chawna leire mato wasumna asum chatharak labadi lebak asi mang batare aina mang nungnak pa phong doke priva gi corporal suraj na leiki da bada lupki maikai digi awa ba phong doragle ngarang chachat February 25 gi ayo angan bapung amaga makhai chatwada People's Revolutionary Party of Kanglaipak priva gi lanbi sanglup red army gi corporal 1000 suraj sai kun gatarok Allies live haksang ki anapa amana marap warga matam khara leng lopnaba matung dakkan bangamdana ponsi ki aroi bejai tan kre mak leki dabata prefak amasung masigi lanbi sanglup red army RA na thamboi song na nongai taba phongtok pagal loinana leki drabagi mafam daning tam jawol ki mapong pa ba ikai khumnaba utun awa ba phongtok kre aina thengraba lalawlu fripa ki publicity officer Department of Publicity and Propaganda mangal khumana khudek pituna thokba jerola mana aire jerola tuna makhatana hai leki drabak corporal suraj Allies Live Imphal East ki manung chana leiba bamun kamputa ki ningthaujam 10 chahiyong putra amasong ningthaujam ongbi manglembi chahiyong puga mangana foksaba masin manauk taragi manungda mangasoba mapari oina taibang da khongta rakhe corporation suraj mi basel ki barak ta khenaba thamduna achau
Maza laira ina kunba khaiduna amana aba bahantana yengbagi sanabi asi semdoktana lebak miyamge thabak tawningbagi ihul aba faroki loinana party asda kumsing dising ade taraga tarukta yaurukbaga loinana Red Army की basic military training fanglaba matungda party की केदर अमोइन army number 1645576 pidna wasak loki haire Corporation Surus Imalaiba Kanglaifa Putamoi Chen Nungsi Java Apanba Kanglaipa ki Kanba Basong Matak Tong Basing Jatang Kang Chatpa Honaba Kanba Wasak Tokpa Asangba Ningtam Jawlo Yamane Marvas in the Manumatam Chata Lake Dava Astep Riva Amasung Masig Lambi Sanglop Red Arvin Awang Patak Ikai Kumnava feasible Loina Imumanong Marimata Saganete Emdi Marufam Maruma Pangs in the Tekno Riba Wabata Su Tamoy Chok Saruya the Bagaloina Atau wasik itawai nama fugi lekol datin tuna ingnas cik na potako era sun aina cerola tuna makataragle Atau pa editorial gi kalam amada ngarang pangtu kiva mekalda ngarang Manipur Bidan Sabha Kendra humfugi manungda ahan batang ka kiwena kendra humfugi manungda ahan batang ka kiwena kendra kuntraga ni panda bot pangthokre mekalasi kendra khara amada santi wena bot thatana ge kendra khara dadi jamna charang na bafawo thoke polling station khara da electronic voting machine EVM tugai padagi irang thorak tuni irang laksin na ba security na nawai kafana tana Kayan virang pawadi thoke de saitu henglep singhat kendra dasu mikal gamari na irang thoke ngarang irang thokla basu thongna vote thatan bagi sang Imphal East district ta vote thatan bagi sang sada 76.68 Imphal West district na sada 82.19 Bisnupur district na sada humpudra humdoi dasmik mari mari Susanpur na sada humpudra mari dasmik mari manga Kangpuk bidan na sada marfugani thoi dasmik amma mapange sang da vote thatan ki angan badagi hawna vote thatan ba adu na pi voter na Hena thong na ruktur vote hata na ba theng na ke. Atu ba mafam khara da EVM machine jata ba polling station khara su yaw ke. Masi Election Commission of India ki section da bani aina law gane. EVM machine jata ba ki thawdo ga si mikal khudingi mafam amada na tragana amada hek ta thoke. Masi thogan da ba hona ba fai March manga da anisugo tangka ki pang thok da riva. Election asida di EVM machine jata ba ki thokli ba thawdo ga si thogan da ba hona si. EVM machine jata ba asina suirang chaka na ba masa ama oi. Handaki mikal asi mamangai pang thoki ba election ga chawna khena ba mo oi. Mata-matam gi ahong balak pada matung laka da batara ga hundo isuba Manipur Vidhan Sabha election lo gani candidate oiga do represent sen exam da tingane asung nasung taruk batara ga di afaba laiga ga mahai bododi oiroi atopo matam tu laklaga amu yang batai maka tarakwa atopo pau madana upaya ma hekta tawduna India masa sing Ukraine gi konung thaduk na ba pa speak re Russia ma di Ukraine gi marakta sung dari balhal asi nongma gi kansilak ba galoi na Ukraine gi Konung kifta lairiba satra jauna Bharat ki citizen punamak train naragana afangba upaya ma tawduna mafam ado thadokna na ba Ukraine da lairiba ten embassy gi dagi khan kre ngarang so embassy asina Ukraine na kifta lairiba praja singbo western region thangtuk na bagi siliba thorak adu ki manung chana India masa sing yahuna na ba railway station da sana na bagi da embassy asina satra sing da phangbo khibane embassy asina makoi da masa gi passport firol sing amati paisa matik chana paina na ba choi pas pe khibane Operation Ganga gi makada mafum asida leriba satra sing Bharata purakna da bagi Indian government akhana ba thorang sing lokale bane India masa sing ba Ukraine da gi purakna da bagi damak dedicated Twitter account amasu seng khiba leire panbaja baji lana sin baram oraga Ukraine da haujik Bharata gi mairoi lising tara mangrom panduna leire mafum adu da makoin da thengna riba kudong chada ba sing lan nang badagi makoin da lot bagi awa ba amasu sana thakna da phanglak ta bagi samasya kya do social media da photo amsung video da chingba thagaluk ta share tor pa leptre Arwibada content singa sigi marwiba pau khara asi pau tamjariba Manipur local news YouTube channel amati Facebook page asidagi yang biriba punamu pathaga sari channel sen atum ta kanarabadi subscribe to video subscribe to biram loinana like and share to su kawi gnu punamu amaka hanna thaga sari